Ngasi October tang nipan chakol chenumit ki Imphal da phongba pau chekarge lines lejare taminarasi. Imphal da testing kit lising ni putung lare. Manipur gi oina COVID-19 tengnabada lupa koti humpu henbagi senpam sinakre CM. COVID positive oiba nupa ni lekhidaba humdra sure. Security leirabasu National Highway Contractor ta gari singdagi phongna luttawre. Jun tara nipan gi ngamkai kanbagi ihogda micham tara mari hatkibagi CBI na closure report thakalagle. Naga Ekor loisilagani haina center na lauthokre. Job Carter Dr. Amagi Ming Panchilambagi ani suspend tawkre. Manipur gi Governor oiramba Asni Kumar Thauri yalaga siramle. Drug case ta chenaba police personnel da gallantry award pisinbagi Prime Minister da memorandum thakre MSU. Amangi government na sangaramba building haujiki government na maming onthoklamle MSF. SOP ngangna chanaba awareness piriba volunteer singbu police na phajiluba yaningde. Cold War matamgi wakal thadoknaba China na United States ta kangankre. Rafael Nadal amasung Diego Schwartzman French Open semifinals tengnaragani. French prosecutor singna French Open match fixing gi investigation hokre. Amasung India gi makok thongba boxer sing matang chayolda Europe da training gi chatlagani. Mary Kom yauraroi. Thank you.